State petrol, diesel, automatic transmission fluid, ATF amasung LPG stock ta Chang hantarakliba asigi matangda Manipur gi governor ning yingshinkre security convoy galoina na gari kaya Imphal gi damak Jiribam dagi khongsankre Manipur lenga ke secretary Kafan PD and Kheda Varta Singna ngasi Thadorakiba Cherol amagi matungina state asigi pukchak lambi oiriba National Highway 2 amasung 37 da toina landslide thokpana petroleum products singi chang stock ta hantarakliba sida oirakliba fibam gi matangda Governor Ajay Kumar Bhalana ngarang mari lenaba stakeholders singa mifam pangtoktuna khanaki oirakliba fibam asi kupna yengshiladuna stock ta petroleum products sing domestic amasung commercial gi mathau taba adugidamak marang kaina thamnaba Kafan PD department na security force ka punna thabak tawduna Gari sing ningthina chatpa yana buwarep lauke masigaloina na Kafan PD department na state police amasung Indian Oil Corporation na punna thaudang lauduna Jiribam dagi Gari sing changlaknaba akhanaba convoy sing thaurang tawki convoy galoina na MS petrol amasung SDS diesel puba truck chama yangkhai nipan ATF aeroplane fuel puba tanker truck manga amasung LPG puba tanker truck kunmapan Imphal gi damak ngasi ayuk Jiribam thadoki Gari sing adu lakliba numit nini humni gi manungda Imphal da thunglaraba yai Miyamna mathau tariba petroleum products sing ningthina phanghanaba lengakna chak chana thabak paikhatkani haire